ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ MST ꯒꯤ ꯒꯥꯔꯤꯗ ꯇꯧꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯥ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯄꯤꯄꯤꯒ ꯑꯗꯒꯤ ꯃꯥꯏ ꯃꯦꯔꯥ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯃꯥꯁꯤꯡꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯖꯔꯛꯄꯅꯤ ꯀꯅꯥ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯌꯨꯛꯇꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯎꯅꯔ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯁꯨ ꯑꯃꯨꯛ ꯎꯅꯅꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯇꯧꯕ ꯃꯇꯝꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗ ꯂꯩ ꯍꯥꯏꯗꯅ ꯃꯥꯗꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯌꯦꯡꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯣꯚꯔꯅꯔꯒꯤꯗꯤ ꯉꯁꯥꯏ ꯆꯠꯄꯗ ꯄꯨꯡ 5ꯒꯤ ꯃꯇꯝꯁꯦ ꯄꯤꯔꯛꯑꯦ ꯄꯨꯡ 5ꯒꯤ ꯃꯇꯝ ꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤ 5ꯗꯒꯤ ꯍꯦꯟꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ 4ꯒ ꯑꯩꯈꯣꯏ 5 ꯆꯪꯉꯨꯔꯦ ꯆꯪꯉꯨꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯉꯁꯥꯏ ꯍꯥꯏꯔꯛꯄ ꯑꯌꯨꯛꯇ ꯀꯨꯜꯗꯤꯞꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯗ ꯇꯝꯃꯦ ꯒꯣꯚꯔꯅꯔꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ MST ꯒꯤ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯆꯧꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯀꯥꯡꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯕꯅꯤꯅ ꯍꯥꯏꯔꯛꯏ ꯀꯨꯜꯗꯤꯞꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯊꯝꯕ ꯀꯥꯟꯗꯅ ꯑꯃꯨꯛ ꯃꯥꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ MST ꯒꯥꯔꯤ ꯑꯩꯅ ꯍꯣꯏ ꯆꯠꯂꯤ ꯍꯥꯏꯔꯛꯏ ꯃꯣꯏꯅꯁꯨ ꯑꯃꯕꯨꯗꯤ ꯗꯦꯠ 18 ꯍꯥꯏꯕ꯭ꯔꯥ 17 ꯍꯥꯏꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯗꯣ ꯇꯧꯅꯣꯏ ꯍꯥꯏꯕꯗ ꯃꯥꯒꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯊꯌꯥꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯕꯨꯗꯤ ꯍꯣꯏ ꯃꯅꯨꯡꯒꯤ ꯃꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯀꯥꯡꯕꯨꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯕꯒꯤ ꯄꯣꯠꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯩ ꯇꯧꯕꯇꯕꯨ ꯆꯠꯍꯜꯂꯣꯏ ꯍꯥꯏꯕ ꯄꯣꯠꯇꯤ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯤ ꯃꯣꯏ ꯂꯦꯞꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯦꯠ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯍꯤ 2 ꯐꯥꯔꯕ ꯂꯥꯟꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯊꯕꯛ ꯇꯧꯔꯛꯇꯕꯒꯤ ꯁꯔꯀꯥꯔꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯄꯥꯝꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯔ ꯂꯥꯛꯑꯦ PR ꯂꯥꯛꯑꯕꯅꯤꯅ ꯁꯥꯔꯁꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯁꯃꯤꯔꯗ ꯁꯥꯔꯅ ꯃꯑꯣꯡ ꯇꯥꯅ ꯊꯕꯛ ꯇꯧꯈꯤꯕꯗꯨꯒꯗꯣ ꯁꯤꯗ ꯑꯃꯨꯛ ꯇꯧꯕꯤꯒꯗ꯭ꯔꯥꯅ ꯈꯜꯂꯛꯄꯗꯣ ꯉꯁꯤ ꯊꯥ 3 ꯍꯦꯟꯖꯜꯂꯛꯄ ꯐꯥꯎꯁꯤꯗ ꯄꯣꯠꯁꯦ ꯐꯖꯅ ꯇꯧꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯁꯥꯟꯅꯕ ꯀꯥꯟꯗꯨꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯆꯞ ꯃꯥꯟꯅꯩ ꯇꯧꯃꯤꯟꯅꯔꯤ ꯈꯣꯠꯂꯤ ꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ MST ꯒꯤ ꯒꯥꯔꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯣꯏꯅ 15 ꯗꯦꯖꯀꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯃꯣꯏ ꯂꯧꯈꯠꯄꯒꯤ ꯉꯁꯤ ꯀꯩꯅꯣ ꯄ꯭ꯔꯦꯁ ꯇꯧꯈ꯭ꯔꯦ ꯀꯨꯜꯗꯤꯞꯁꯨ ꯀꯧꯍꯧꯋꯤ DGPꯁꯨ ꯀꯧꯍꯧꯋꯤ ꯑꯗꯣ ꯃꯥꯅꯗꯤ ꯈꯤꯇꯪ ꯊꯌꯥꯏꯅꯅ ꯃꯣꯏꯅ ꯁꯨꯡꯆꯥ ꯊꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯄꯣꯠꯇ ꯑꯗꯨꯝ ꯄꯣꯏꯟꯠꯇꯨ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯎꯅꯔꯨꯕꯗ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡꯁꯦ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇꯕ ꯑꯗꯣ ꯑꯩꯗꯤ ꯄ꯭ꯔꯖꯥꯒꯤ ꯚꯣꯏꯁꯅꯤ ꯁꯥꯔ ꯍꯣꯏꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯅꯤꯐꯣꯔꯝꯁꯨ ꯉꯥꯏꯔꯦ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯣ ꯁꯥꯔ ꯑꯣꯏꯔꯣ ꯆꯠꯈꯤꯕꯅ ꯐꯔꯗ꯭ꯔꯥꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯦ ꯑꯗꯨꯕꯨ ꯑꯗꯨꯃ ꯑꯩꯒꯤ ꯊꯥꯡꯒꯠꯂꯝꯃꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛꯁꯨ ꯇꯧꯕꯤꯒꯅꯨ ꯃꯣꯏ ꯀꯟꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯃꯇꯝ ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯒꯤ ꯚꯣꯏꯁꯅꯤꯅ ꯃꯗꯨ ꯌꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯖꯦ ꯕꯂꯥꯅ ꯃꯅꯤꯄꯨꯔꯗ ꯃꯥ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯁꯥꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯋꯥꯔꯁꯦ ꯑꯣꯔꯗꯔꯁꯦ ꯌꯥꯝꯅ ꯇꯞꯅ ꯂꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯊꯛꯇꯒꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯊꯥꯡꯒꯠꯆꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯂꯩꯁꯟꯒꯦ ꯍꯥꯏꯕ ꯄꯣꯠꯀꯤ ꯐꯤꯕꯝ ꯑꯃ ꯎꯔꯦ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ MANꯅꯔꯒ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ MST ꯒꯤ ꯒꯥꯔꯤ ꯍꯥꯏꯕꯁꯦ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯒꯚꯔꯟꯃꯦꯟ ꯑꯃꯒꯤ ꯒꯥꯔꯤ ꯊꯥꯕꯗ ꯗꯤꯀꯠ ꯑꯣꯏꯔꯅꯤ ꯍꯥꯏꯔꯛꯄ ꯄꯣꯠ ꯂꯥꯛꯑꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯟꯃꯤꯟꯅꯔꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯖꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯟꯈꯤꯔꯣꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟꯗ ꯂꯩꯔꯤꯕ MLA ꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ PPA ꯑꯗꯨꯒ ꯄꯨꯟꯃꯤꯟꯅꯔꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯆꯪꯖꯟꯈꯤꯅꯤ ꯑꯗꯨꯒ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯒ ꯃꯥꯁꯨ ꯎꯅꯈꯤꯅꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯍꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯂꯝꯕꯤ ꯎꯔꯛꯇꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯟꯅꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛꯁꯦ ꯂꯧꯁꯤꯟꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕ ꯏꯃꯥꯁꯤꯡꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯗꯨꯅ मसीमक तौमिनसी कानदरे हुजिक सिक्योरिटी एडवाइजर की फ्लॉप चले गवर्नर फ्लॉप चले चीफ सेक्रेटरी सुंगारे अदुम चप मानरकनी मोइगे हे वहाइदी अदुना मसे कोई ज्ञान खरा तामिनरगा चंगदब खोंजंग अमा चंगहौलगा लैबा सस्पेंड लैबा एमएलए सिंगसिदे कैदौसिगे हाबदुसु खन्ना होबा हाबसे प्रजा खोइ पुन्नंतंग होनामिनसे हाबदो मसे हारा लोसिन